masi discovery Kangleipak ki YouTube page ka dokzariba seireng khudol tambiyu haiba live platform asida tarugya bedingba marug mapang amadi digital singna akoina pizariba link asida sambiraklaga hariba seireng ibagi khudol tamba yaubiu apamba miyoisingna ektamak tarugya biba yagani haiduna discovery Kangleipak ki maikitagi singzari. Hello. Yam nungaijare sir. Ahanbada sarbu proknonjari. Khorumjari. Sargi hojik akoigi discovery Kangleipak ki koi streamyard ki YouTube studio sida akoigi kai kunjariba oza Ningthoujam Chandra dingsin biduna laibire. Ahanbada ozagi amlapa biodata amtang akoigi discovery Kangleipak ku yengliba viewers singda amutang sandokna takpinaba nisumjari. Ani ai ahanbamangta da discovery Kangleipak amasung miyeng tabiriba punumapu ikoknona khurumjari. Aigi ming Ningthoujam Sarat Chandra aigi laifamna Singjamai Chingamaka Maisnam Laikai ai isamak hujik retire tawjare government ki thabak macha ama tawjarami amang chahida loijafe aduga seirengumba de wari macha ibagumba se yamna pamjaba hana thabak tawjringe angang oitne matamda chahi 19 mapan ga hairapa high school ga loisalapa daida matamdredi koi matamdedi kharasu thengna lai tamnabani adu matamda ai kana tawjarami adregi di thabak adum tawgidana kano tawdaba namaram moidana ngamjagidaba adu hujikti retire tawrabanina haidana aina pamjaba aigi kano sida laksabani aigi lairikumba karigumba phongba amata leijate aigi haibabu Hawaii na pamjaba amasung ngaujabaduni asi kaktani aigi apopa ipagi mingna laikhidraba Ningthoujam nongyai aduga ima lei jari ima gi mingna wahengbam ningol Ningthoujam ongbi tombi devi asini mayam gi famda aina thamjariba ikok nonjari mayam punu ki famda Yam nungaijare sir. Adu ahanbada sarnasu akoigi ahanba thengnabasu oibanina masidi sarga mapung phana wari watai sabagi khudong sabdu lojage aduna ahanbada akoigi viewers singda seireng amatang hana khudon tambinaba nisumjari zadagi. Pani ai ahamada seireng amatang ai mayang famda lanthokjage aigi ahanbada lanthokjagadoriba seireng asigi mamingdi Chandra haiba ngangthorakpadi luton yore tawthorakpadi leikha tare ngangthorakpadi luton yore tawthorakpadi leikha tare ningthoni aidi mahaijai nareicha singdi uful tare ningthoni aidi mahaijai nareicha singdi uful tare tattana takpi nasagi hak yonganu haina tattana takpi nasagi hak yonganu haina charidi tatle kamdi tawni miyam charidi tatle kamdi tawni miyam tattana hairi nakhoi chaukhattana aikoi chaukhatlo tattana haidi nakhoi chaukhattana aikoi chaukhatlo
loire aikoigi imadi ngak yore loire aikoigi imadi ngak yore khuzok kharadi nongdon kare khuzok kharadi nongdon kare wangkraba makoina yengtabirei wangkraba makoina yengtabirei anemba aikoina hangatna yeng anemba aikoina hangatna yengjei hauna sani hainei mahusagi hauna sani hainei mahusagi section na ngagli ningthina yengli takpirei section na ngagli ningthina yengli takpirei obadi horamle maikei khuding obadi horamle maikei khuding leirak khulak mai sumang thelong leirak khulak sumang thelong masi sangba lamgi sanna pumchai chairamle masi sangba lamgi sanna pumchai chairamle atang asida aigi ahanba seireng loijare hoi sir yam nungaijare koigi bigger kano amadi lae do koigi kanomta o se kano hapsin jage fani fani hoi koigi Heroktagi semala mali Heroktagi koigi semala sulengsin bidun laibire tuna koigi lengsin bire basi koigi Heroktagi sema mala Moirangthem ado ekoi huzik Medellin ambulance service kana Medellin hana ningkaliba koigi Dr. Pibarel gi apopi imani lengsin bire basi aduna koigi kai kunjari ba koigi sema du lengsin duna laibire ado ozagi ahamada sereng ahum di khudol tamhanjaring bani do ozagi ani suba round muka pendauzi ado ozagi ahamba sereng tibigre koigi ani suba ahum suba sereng adum latok piramu haina ozada haijaningba do ozagi ahum suba adumana tawbirase adu mathangda isema lagi am adumana taras ane aigi ani suba seireng nauna lengsan biriba koi ojabasu ai khoramjari aigi ani suba seireng asigi maming aikhoi nupini tangjabini ka saithabiranu tajanidre ningthi binachom ka su haibiranu ini ka saithabiranu tajanidre ningthi binachom ka su haibiranu pangan sonbi mapokni ka haina khangjanbiyo punsi lanphamsida tumnatagi nupini aikoi lamdam sigi pangan sonbi mapokni ka haina khangjanbiyo punsi lanphamsida sumnatagi nupini aikoi lamdam sigi mahousa imana tambirakpa khudonsida mahousa imana tambirakpa khudonsida mihou miyeng sangbirakanu lanthengnaribani lanthengnakigani ngasisu lanthengnaribani lanthengnakigani ngasisu changchillibani mangthana lanphamsida changchillibani mangthana lanphamsida sumnatagi nupini aikoi lamdam sigi sumnatagi nupini aikoi lamdam sigi khuchabi natte ko kanagisu sanapochu natte kaithelgi lungmaida yonbado mamal hunduna khuchabi natte ko kanagisu sanapochu natte kaithelgi laimaida yonbado maman hunduna mikup khuding pungja khuding lanthengnariba sumnatagi nupini aikoi lamdam sigi mikup khuding pungja khuding lanthengnariba sumnatagi nupini aikoi lamdam sigi ikibani puwarigi laimai khuding sanagi mayekna igi machuna ikibani puwarigi laimai khuding sanagi mayekna igi machuna kaubiganu ningsingbiyu lanthengnaribani ngasisu kaubiganu ningsingbiyu lanthengnaribani ngasisu hanba leitari aikhoigi thauna hanba leitari aikhoigi thauna sumnatagi
ꯅꯨꯄꯤꯅꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯂꯣꯏꯖꯔꯦ ꯑꯗꯨ ꯑꯣꯖꯥꯅ ꯑꯌꯥꯕ ꯄꯤꯕꯤꯕꯅꯤꯅ ꯑꯍꯨꯝꯁꯨꯕ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯁꯩꯔꯦꯡ ꯑꯃꯇꯪꯒ ꯑꯩ ꯈꯨꯗꯣꯜ ꯇꯝꯖꯔꯝꯃꯒꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯩꯅ ꯍꯥꯏꯕꯇ ꯇꯥꯎ ꯑꯩꯅ ꯍꯥꯏꯕꯇ ꯇꯥꯎ ꯑꯩꯅ ꯍꯥꯏꯕꯇ ꯇꯥꯎ ꯂꯨꯆꯤꯡꯕꯅꯤ ꯅꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯕꯇ ꯇꯥꯎ ꯂꯨꯆꯤꯡꯕꯅꯤ ꯅꯈꯣꯏꯒꯤ ꯑꯩꯒꯤ ꯌꯨꯝ ꯋꯥꯡꯈꯠꯂꯤ ꯅꯈꯣꯏ ꯄꯨꯝꯕꯒꯤꯅꯤ ꯑꯩꯒꯤ ꯌꯨꯝ ꯋꯥꯡꯈꯠꯂꯤ ꯅꯈꯣꯏ ꯄꯨꯝꯕꯒꯤ ꯑꯩꯅ ꯃꯇꯣꯡ ꯆꯥꯈ꯭ꯔꯦ ꯅꯈꯣꯏ ꯁꯔꯨ ꯆꯥꯔꯣꯗ ꯑꯩꯅ ꯃꯇꯣꯡ ꯆꯥꯈ꯭ꯔꯦ ꯅꯈꯣꯏ ꯁꯔꯨ ꯆꯥꯔꯣꯗꯅ ꯑꯩꯅ ꯒꯥꯔꯤ ꯊꯧꯈꯤꯒꯦ ꯅꯈꯣꯏ ꯎꯐꯨꯜ ꯆꯥꯍꯧꯔꯣ ꯑꯩꯅ ꯒꯥꯔꯤ ꯊꯧꯈꯤꯒꯦ ꯅꯈꯣꯏ ꯎꯐꯨꯜ ꯆꯥꯍꯧꯔꯣ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯖꯅꯨ ꯅꯈꯣꯏ ꯑꯋꯥꯕ ꯇꯥꯖꯅꯤ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯖꯅꯨ ꯅꯈꯣꯏ ꯑꯋꯥꯕ ꯇꯥꯖꯅꯤ ꯑꯩꯅ ꯑꯣꯏꯖꯕ ꯊꯤꯗꯨꯅ ꯆꯣꯡꯒꯦ ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯑꯣꯏꯖꯕ ꯊꯤꯗꯨꯅ ꯆꯣꯡꯒꯦ ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯒꯤꯗꯃꯛ ꯍꯥꯠꯇꯣꯛꯅꯧ ꯅꯈꯣꯏ ꯃꯁꯦꯟ ꯑꯩꯒꯤꯗꯃꯛ ꯍꯥꯠꯇꯣꯛꯅꯧ ꯅꯈꯣꯏ ꯃꯁꯦꯟ ꯑꯩꯅ ꯃꯆꯦꯠ ꯑꯃ ꯄꯤꯕ ꯅꯈꯣꯏ ꯇꯨꯃꯤꯟ ꯂꯩꯌꯨꯅ ꯑꯩꯅ ꯃꯆꯦꯠ ꯑꯃ ꯄꯤꯕ ꯅꯈꯣꯏ ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩꯌꯨꯅ ꯑꯩꯅ ꯄꯥꯝꯕ ꯃꯆꯨ ꯅꯈꯣꯏ ꯄꯨꯝꯕꯒꯤꯅꯤ ꯑꯩꯅ ꯄꯥꯝꯕ ꯃꯆꯨ ꯅꯈꯣꯏ ꯄꯨꯝꯕꯒꯤꯅꯤ ꯑꯩꯒꯤ ꯂꯥꯏꯅꯤꯡ ꯅꯈꯣꯏꯁꯨ ꯅꯤꯡꯉꯨꯅ ꯑꯩꯅ ꯀꯞꯁꯟꯅꯕ ꯅꯈꯣꯏ ꯃꯌꯥꯝꯒꯤꯅꯤ ꯑꯩꯅ ꯀꯞꯁꯟꯅꯕ ꯅꯈꯣꯏ ꯃꯌꯥꯝꯒꯤꯅꯤ ꯑꯩꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯅꯈꯣꯏ ꯄꯦꯟꯅ ꯅꯣꯛꯆꯧ ꯑꯩꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯅꯈꯣꯏ ꯄꯦꯟꯅ ꯅꯣꯛꯆꯧ ꯑꯩꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯈꯣꯏꯒꯤꯅꯤ ꯈꯜꯂꯨ ꯑꯩꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯈꯣꯏꯒꯤꯅꯤ ꯈꯜꯂꯨ ꯑꯩꯅ ꯍꯨ ꯄꯤꯊꯛꯂꯁꯨ ꯅꯈꯣꯏ ꯑꯗꯨꯝ ꯊꯛꯎꯅ ꯑꯩꯅ ꯍꯨ ꯄꯤꯊꯛꯂꯁꯨ ꯅꯈꯣꯏ ꯑꯗꯨꯝ ꯊꯛꯎꯅ ꯑꯩꯅ ꯑꯣꯏꯗ ꯄꯥꯗ ꯍꯥꯏꯕ ꯅꯈꯣꯏ ꯑꯗꯨꯝ ꯇꯥꯎ ꯑꯩꯅ ꯑꯣꯏꯗ ꯄꯥꯗ ꯍꯥꯏꯕ ꯅꯈꯣꯏ ꯑꯗꯨꯝ ꯇꯥꯎ ꯑꯩꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯅꯈꯣꯏꯅ ꯇꯝꯕꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯅꯈꯣꯏꯅ ꯇꯝꯕꯤꯕ ꯅꯠꯇ꯭ꯔꯣ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯂꯣꯏꯖꯔꯦ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯊꯪ ꯑꯁꯤꯗꯤ ꯏꯆꯦ ꯃꯂꯥꯗꯒꯤ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨ ꯃꯔꯛꯁꯤꯗ ꯑꯩ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ ꯑꯩ ꯍꯥꯏꯐꯦꯠꯇ ꯆꯦꯛ ꯇꯧꯖꯒꯦ ꯑꯗꯨꯝ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯩꯕꯤꯌꯨ ꯑꯩ ꯀꯩꯅꯣ ꯆꯦꯛ ꯃꯆꯥ ꯑꯝꯇ ꯇꯧꯖꯒꯦ ꯑꯣꯖꯥ
ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯑꯣꯖꯥ ꯃꯊꯪ ꯂꯥꯛꯆꯔꯒꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯝꯕ ꯌꯥꯔꯅꯤ ꯑꯣꯖꯥ ꯁꯩꯔꯦꯡ ꯑꯗꯨꯝ ꯊꯤꯕꯤꯔꯛꯑꯣ ꯌꯥꯔꯦ ꯏꯆꯦ ꯃꯂꯥꯗꯒꯤ ꯁꯩꯔꯦꯡ ꯊꯤꯕꯤꯕ ꯌꯥꯔꯦ ꯏꯆꯦ ꯃꯂꯥꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯣ ꯑꯃꯨꯛꯇꯪ ꯑꯣꯟ ꯇꯧꯕꯤꯌꯨ ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨ ꯑꯣꯐꯇ ꯊꯝꯕꯤꯌꯨ ꯑꯩꯒꯤꯁꯨ ꯊꯝꯖꯔꯒꯦ ꯏꯆꯦ ꯃꯂꯥꯒꯤ ꯁꯩꯔꯦꯡ ꯊꯤꯕ ꯍꯧꯅꯕ ꯐꯅꯤ Yarabra nongan. Tabra nongan, yarabo. ꯇꯥꯔꯦ ꯇꯥꯔꯦ Oh. ꯇꯥꯔꯦꯕ Oh. ꯇꯥꯔꯦ ꯍꯧꯕꯤꯔꯣ ꯏꯆꯦꯒꯤ ꯁꯩꯔꯦꯡ ꯍꯧꯕꯤꯔꯣ ꯑꯍꯥꯟꯕ ꯃꯛꯇꯗ ꯗꯤꯁꯀꯣꯚꯔꯤ ꯀꯪꯂꯩꯄꯥꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯤꯡꯊꯧꯖꯝ ꯁꯔꯠ ꯆꯟꯗ꯭ꯔꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯥꯟꯊꯣꯛꯆꯔꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯀꯔꯝꯕ ꯃꯄꯣꯛꯅꯣ ꯏꯄꯥꯅ ꯊꯝꯂꯝꯕꯅꯤ ꯕꯟꯙꯥꯜ ꯑꯩꯅ ꯍꯟꯗꯣꯛꯄꯅꯤ ꯕꯟꯙꯥꯜꯗꯣ ꯁꯦꯟꯗꯣꯏ ꯌꯥꯝꯅ ꯆꯥꯎꯕꯅꯤ ꯊꯤꯕ ꯌꯥꯝꯅ ꯋꯥꯕꯅꯤ ꯐꯪꯕ ꯌꯥꯝꯅ ꯂꯨꯕꯅꯤ ꯇꯥꯛꯄꯤꯕꯅꯤ ꯃꯥꯂꯪꯕ ꯃꯥꯅ ꯅꯨꯄꯤ ꯄꯣꯛꯄ ꯋꯥꯕꯅꯤ ꯅꯨꯄꯥ ꯄꯣꯛꯄ ꯂꯨꯕꯅꯤ ꯑꯃꯠꯇ ꯄꯣꯛꯇꯕꯗꯤ ꯊꯦꯜꯂꯕꯅꯤ ꯂꯝꯕꯤ ꯑꯍꯨꯝ ꯂꯩꯕꯅꯤ ꯄꯣꯛꯄ ꯍꯤꯡꯕ ꯁꯤꯕꯅꯤ ꯇꯥꯛꯇꯕꯅꯤ ꯃꯄꯨꯅ ꯂꯤꯂꯥꯅꯤ ꯁꯥꯅꯧ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤꯁꯦ ꯑꯣꯜꯂꯨ ꯁꯥꯏꯑꯣꯟ ꯄꯨꯟꯁꯤꯁꯦ ꯑꯣꯅꯤꯡꯕꯇ ꯅꯪꯅ ꯑꯣꯜꯂꯨꯅꯦ ꯍꯧꯒꯠꯂꯝꯃꯨ ꯑꯃꯨꯛꯇꯪ ꯅꯪꯅ ꯐꯝꯂꯝꯃꯨ ꯅꯨꯡꯉꯥꯏꯅ ꯅꯪꯅ ꯇꯨꯝꯊꯔꯣ ꯇꯨꯝꯈꯨꯟ ꯇꯥꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯦ ꯑꯅꯤꯁꯨꯕ ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯗꯨꯝ ꯊꯤꯕꯤꯔꯝꯃꯣ ꯏꯆꯦ ꯑꯩꯅ ꯑꯅꯤꯁꯨꯕ ꯊꯤꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡꯁꯤꯒꯤ ꯃꯃꯤꯡꯗꯤ ꯇꯥꯏꯕꯪ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯦꯟ ꯕꯤꯔꯦꯟꯅ ꯏꯕ ꯄꯥꯎꯗꯝꯕꯤꯌꯨꯀꯣ ꯃꯥꯂꯦꯝ ꯏꯃꯥ ꯍꯥꯏꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯇꯨꯗꯒꯤ ꯂꯧꯊꯣꯛꯆꯕꯅꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯃꯁꯥꯒꯤ ꯈꯨꯠꯁꯦꯝ ꯃꯤꯑꯣꯏ ꯄꯣꯛꯄꯨ ꯃꯇꯝ ꯀꯌꯥ ꯍꯤꯔꯤ ꯀꯣꯟꯗꯨꯅ ꯅꯤꯖꯔꯛꯄꯕꯨ ꯃꯁꯥꯃꯛꯅ ꯐꯪꯕ ꯉꯝꯈꯤꯗꯦ ꯍꯥꯏꯅꯔꯤꯕ ꯃꯄꯣꯛꯁꯤꯕꯨ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯂꯤꯄꯨꯟꯗꯒꯤ ꯐꯪꯖꯔꯔꯦ ꯑꯩꯅ ꯇꯥꯏꯕꯪꯗ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯂꯥꯏꯌꯦꯛꯄꯅ ꯃꯁꯥꯅ ꯌꯦꯛꯆꯕ ꯁꯛꯇꯝ ꯃꯤꯇꯝꯗ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯄꯨꯡꯂꯨꯞ ꯂꯨꯞꯄꯒꯨꯝ ꯈꯨꯠꯁꯦꯝꯕꯤꯔꯤꯕ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯈꯨꯠꯁꯦꯝꯕꯨ ꯃꯤꯇꯥꯔꯤꯕ ꯃꯤꯑꯣꯏꯕꯅ ꯐꯪꯕ ꯅꯤꯡꯇꯝꯕꯒꯤ ꯅꯨꯡꯉꯥꯏꯕꯕꯨ ꯄꯥꯝꯂꯨꯔꯤꯕꯔꯥ ꯅꯁꯥꯒꯤ ꯁꯣꯏꯐꯗ꯭ꯔꯕ ꯁꯤꯟꯊꯥꯗ ꯆꯣꯛꯊꯔꯗꯨꯅ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯦ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯊꯤꯕꯤꯔꯝꯃꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯣꯡꯉꯥꯟ
ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯃꯥꯡꯗꯅ ꯂꯩꯔꯒꯗꯕ ꯑꯩꯈꯣꯏꯁꯦ ꯉꯁꯤꯗꯤ ꯅꯪꯅ ꯄꯨꯊꯣꯛꯄꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯦꯃꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯁꯨ ꯑꯁꯤꯒꯨꯝꯕ ꯏꯆꯦꯃꯈꯣꯏꯒ ꯈꯪꯅꯗꯅ ꯑꯗꯩ ꯑꯃ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃ ꯐꯪꯖꯕꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯄꯦꯟꯖꯕꯅꯤ ꯃꯈꯥ ꯇꯥꯕ ꯁꯩꯔꯦꯡ ꯑꯃꯒ ꯈꯨꯗꯣꯜ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯣꯖꯥ ꯁꯔꯠ ꯆꯟꯗ꯭ꯔꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯩꯒꯤ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡꯗ ꯑꯃꯨꯕ ꯀꯂꯝꯅ ꯑꯉꯧꯕ ꯆꯦꯕꯥꯡꯗ ꯄꯂꯦꯝ ꯏꯃꯥ ꯃꯌꯥꯝ ꯁꯥ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤꯗꯣ ꯄꯨꯝꯕ ꯈꯥꯡꯅ ꯋꯥꯇꯥꯅꯩ ꯄꯥꯔꯤ ꯄꯣꯛꯄ ꯂꯨꯔꯦꯗ ꯏꯃꯣꯝ ꯄꯣꯛꯄ ꯋꯥꯔꯦꯗ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯄ ꯃꯥꯏꯀꯩ ꯈꯪꯗꯅ ꯇꯥꯔꯛꯏ ꯁꯤꯟꯊꯔꯛꯏ ꯄꯤꯔꯥꯡ ꯖꯤꯔꯤ ꯖꯤꯔꯤ ꯅꯃꯨ ꯇꯥꯏꯕꯨꯡ ꯃꯄꯣꯛꯁꯨ ꯄꯥꯏ ꯃꯄꯨꯛꯆꯦꯜ ꯍꯣꯡꯂꯕꯔꯅꯦ ꯃꯇꯥꯡꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯂꯣꯏꯖꯔꯦ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡꯁꯤ ꯌꯥꯝꯅꯁꯨ ꯇꯦꯜꯂꯤ ꯌꯥꯝꯅꯁꯨ ꯐꯖꯩ ꯑꯗꯨ ꯑꯣꯖꯥ ꯁꯔꯠꯆꯟꯗ꯭ꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯔꯥꯎꯟꯒꯤ ꯁꯩꯔꯦꯡ ꯄꯤꯕꯤꯅꯕ ꯑꯣꯖꯥꯗ ꯅꯣꯛꯆꯔꯤ ꯐꯅꯤ ꯑꯩ ꯑꯅꯤꯁꯨꯕ ꯔꯥꯎꯟꯒꯤ ꯑꯩ ꯁꯩꯔꯦꯡ ꯑꯃꯇꯪ ꯍꯥꯟꯅ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯩꯒꯤ ꯁꯩꯔꯦꯡ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯀꯨꯟꯗꯣ ꯄꯔꯦꯡ ꯌꯦꯅꯤꯡꯊꯥ ꯂꯩꯀꯣꯟꯒꯤ ꯁꯛꯍꯦꯟꯕꯤ ꯂꯩꯔꯥꯡꯁꯥ ꯌꯦꯅꯤꯡꯊꯥ ꯂꯩꯀꯣꯟꯒꯤ ꯁꯛꯍꯦꯟꯕꯤ ꯂꯩꯔꯥꯡꯁꯥ ꯈꯣꯏꯅꯧ ꯏꯇꯥꯈꯣꯏ ꯅꯣꯏꯕꯨ ꯆꯥꯟꯅꯕꯤ ꯈꯣꯏꯅꯧ ꯏꯇꯥꯈꯣꯏ ꯅꯣꯏꯕꯨ ꯆꯥꯟꯅꯕꯤ ꯅꯈꯣꯏꯗꯤ ꯀꯨꯝꯖꯥ ꯈꯨꯗꯤꯡ ꯂꯥꯛꯄꯅꯤ ꯅꯈꯣꯏꯗꯤ ꯀꯨꯝꯖꯥ ꯈꯨꯗꯤꯡ ꯂꯥꯛꯄꯅꯤ ꯏꯇꯥ ꯃꯥꯏꯉꯧꯕꯤ ꯀꯕꯣꯛ ꯂꯩ ꯏꯇꯥ ꯃꯥꯏꯉꯧꯕꯤ ꯀꯕꯣꯛ ꯂꯩ ꯄꯥꯃꯨ ꯃꯍꯥꯛꯄꯨ ꯌꯥꯎꯔꯛꯄꯔꯥ ꯅꯨꯡꯁꯤ ꯃꯥꯕꯨ ꯎꯕꯔꯅꯦ ꯆꯥꯟꯅꯕꯤ ꯄꯥꯃꯨ ꯃꯍꯥꯛꯄꯨ ꯌꯥꯎꯔꯛꯄꯔꯥ ꯅꯨꯡꯁꯤ ꯃꯥꯕꯨ ꯎꯕꯔꯅꯦ ꯆꯥꯟꯅꯕꯤ ꯄꯟꯊꯧ ꯏꯪꯈꯣꯜ ꯆꯥꯎꯒꯣꯏꯅꯨꯡ ꯄꯟꯊꯧ ꯏꯪꯈꯣꯜ ꯆꯥꯎꯒꯣꯏꯅꯨꯡ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯅꯇꯥ ꯑꯩꯍꯥꯛꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯅꯇꯥ ꯑꯩꯍꯥꯛꯅ ꯀꯨꯝꯖꯥ ꯀꯌꯥ ꯉꯥꯏꯖꯔꯛꯄ ꯂꯩꯔꯥꯡ ꯀꯨꯟꯗꯣ ꯄꯔꯦꯡꯁꯦ ꯄꯥꯏꯗꯨꯅ ꯀꯨꯝꯖꯥ ꯀꯌా ꯉꯥꯏꯖꯔꯛꯄ ꯂꯩꯔꯥꯡ ꯀꯨꯟꯗꯣ ꯄꯔꯦꯡꯁꯦ ꯄꯥꯏꯗꯨꯅ ꯏꯇꯥ ꯇꯈꯦꯜꯂꯩ ꯅꯪꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯅꯦ ꯏꯇꯥ ꯇꯈꯦꯜꯂꯩ ꯅꯪꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯅꯦ ꯉꯥꯡꯂꯩꯅꯕꯤ ꯈꯣꯏꯅꯧ ꯏꯇꯥ ꯀꯕꯤꯔꯩ ꯍꯥꯏꯌꯨ ꯈꯨꯝꯃꯨ ꯀꯩꯗꯧꯒꯦ ꯅꯈꯣꯏꯕꯨ ꯍꯥꯏꯌꯨ ꯈꯨꯝꯃꯨ ꯀꯩꯗꯧꯒꯦ ꯅꯈꯣꯏꯕꯨ ꯑꯍꯤꯡ ꯂꯩꯅꯝ ꯌꯦꯟꯕꯤ ꯊꯥꯕꯜ ꯂꯩ ꯑꯍꯤꯡ ꯂꯩꯅꯝ ꯌꯦꯟꯕꯤ ꯊꯥꯕꯜ ꯂꯩ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯀꯞꯆꯦꯠꯄꯤ ꯏꯇꯥ ꯁꯤꯡꯒꯥꯔꯩ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯀꯞꯆꯦꯠꯄꯤ ꯏꯇꯥ ꯁꯤꯡꯒꯥꯔꯩ ꯅꯈꯣꯏ ꯀꯔꯤ ꯇꯨꯃꯤꯟ ꯂꯩꯔꯤꯅꯣ ꯅꯈꯣꯏ ꯀꯔꯤ ꯇꯨꯃꯤꯟ ꯂꯩꯔꯤꯅꯣ ꯊꯃꯣꯏ ꯀꯨꯟꯗꯣ ꯄꯔꯦꯡꯁꯦ ꯇꯠꯈ꯭ꯔꯅꯤ ꯊꯃꯣꯏ ꯀꯨꯟꯗꯣ ꯄꯔꯦꯡꯁꯦ ꯇꯠꯈ꯭ꯔꯅꯤ ꯅꯤꯡꯉꯣꯜ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯅꯦ ꯅꯈꯣꯏꯕꯨ ꯅꯤꯡꯉꯣꯜ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯅꯦ ꯅꯈꯣꯏꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯃꯔꯤꯁꯨꯕ ꯁꯩꯔꯦꯡ ꯂꯣꯏꯖꯔꯦ ꯑꯩꯈꯣꯏ ꯁꯩꯔꯦꯡ ꯇꯔꯨꯛ ꯑꯗꯨꯝ ꯊꯤꯕꯤꯅꯕ ꯑꯩꯈꯣꯏ ꯑꯅꯤꯁꯨꯕ ꯔꯥꯎꯟꯒꯤ ꯁꯩꯔꯦꯡ ꯑꯍꯨꯝ ꯑꯃꯒ ꯊꯤꯕꯤꯔꯝꯃꯨ ꯑꯣꯖꯥ ꯐꯅꯤ ꯑꯩ ꯍꯣꯏ ꯇꯧꯖꯒꯦ ꯍꯣꯏ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯔꯥꯎꯟꯒꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯃꯄꯨꯡꯗ ꯃꯉꯥꯁꯨꯕ ꯁꯩꯔꯦꯡ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯊꯤꯔꯨꯕꯅꯤ ꯍꯥꯏꯕ ꯊꯤꯔꯨꯕꯅꯤ ꯊꯤꯔꯨꯕꯅꯤ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯂꯩꯔꯣꯟꯅꯨꯡꯗ ꯆꯪꯗꯨꯅ ꯂꯨꯞꯂꯨꯕꯅꯤ ꯂꯣꯛꯇꯥꯛ ꯏꯃꯥꯒꯤ ꯏꯔꯣꯟꯅꯨꯡꯗꯁꯨ ꯊꯤꯔꯨꯕꯅꯤ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯂꯩꯔꯣꯟꯅꯨꯡꯗ ꯆꯪꯗꯨꯅ ꯂꯨꯞꯂꯨꯕꯅꯤ ꯂꯣꯛꯇꯥꯛ ꯏꯃꯥꯒꯤ ꯏꯔꯣꯟꯅꯨꯡꯗꯁꯨ ꯍꯪꯖꯔꯨꯏ ꯅꯣꯡꯗꯣꯟ ꯊꯥꯖꯒꯤ ꯃꯅꯥꯛꯇꯁꯨ ꯆꯠꯇꯨꯅ ꯍꯪꯖꯔꯨꯏ ꯅꯣꯡꯗꯣꯟ ꯊꯥꯖꯒꯤ ꯃꯅꯥꯛꯇꯁꯨ ꯆꯠꯇꯨꯅ ꯇꯥꯛꯄꯤꯔꯛꯏ ꯀꯣꯔꯧꯅ ꯐꯥꯎꯗꯨꯅ ꯆꯪꯁꯤꯜꯂꯛꯀꯅꯨ ꯏꯅꯥꯛꯇ ꯇꯥꯛꯄꯤꯔꯛꯏ ꯀꯣꯔꯧꯅ ꯐꯥꯎꯗꯨꯅ ꯆꯪꯁꯤꯜꯂꯛꯀꯅꯨ ꯏꯅꯥꯛꯇ ꯀꯗꯥꯏꯗꯕꯨ ꯂꯩꯔꯝꯒꯗꯒꯦꯅꯦ ꯑꯆꯨꯝꯕ ꯀꯗꯥꯏꯗꯕꯨ ꯂꯩꯔꯝꯒꯗꯒꯦꯅꯦ ꯑꯆꯨꯝꯕ ꯃꯇꯤꯛ ꯂꯩꯕ ꯏꯅꯤꯡꯊꯧꯒꯤ ꯈꯨꯌꯥꯗꯁꯨ ꯆꯪꯖꯔꯨꯏ ꯃꯇꯤꯛ ꯂꯩꯕ ꯏꯅꯤꯡꯊꯧꯒꯤ ꯈꯨꯌꯥꯗꯁꯨ ꯆꯪꯖꯔꯨꯏ ꯋꯥꯌꯦꯜ ꯀꯥꯇꯤ ꯄꯥꯏꯕꯁꯤꯡꯒꯤ ꯃꯅꯥꯛꯇꯁꯨ ꯆꯠꯆꯔꯨꯏ ꯋꯥꯌꯦꯜ ꯀꯥꯇꯤ ꯄꯥꯏꯕꯁꯤꯡꯒꯤ ꯃꯅꯥꯛꯇꯁꯨ ꯆꯠꯆꯔꯨꯏ ꯑꯗꯣꯝꯗ ꯆꯠꯂꯨ ꯇꯥꯛꯄꯤꯔꯛꯏ ꯑꯁꯣꯝꯗ ꯆꯪꯉꯨꯅꯦ ꯍꯥꯏꯕꯤꯔꯛꯏ ꯑꯗꯣꯝꯗ ꯆꯠꯂꯨ ꯇꯥꯛꯄꯤꯔꯛꯏ ꯑꯁꯣꯝꯗ ꯆꯪꯉꯨꯅꯦ ꯍꯥꯏꯕꯤꯔꯛꯏ ꯀꯗꯥꯏꯗꯕꯨ ꯂꯩꯔꯝꯒꯗꯒꯦꯅꯦ ꯑꯆꯨꯝꯕꯗꯣ ꯀꯗꯥꯏꯗꯕꯨ ꯂꯩꯔꯝꯒꯗꯒꯦꯅꯦ ꯑꯆꯨꯝꯕꯗꯣ
Kauburu Chingdon Kaduna Laugzarui, Kauburu Chingdon Kaduna Laugzarui, Tangjing Chingi Maton the Sui Yogzarui, Tangjing Chingi Maton the Sui Yogzarui, Kaptuna Lehowi, Mahusha Imana, Kaptuna Lehowi, Mahusha Imana, Aishu Halai, Kaptuna Makoi Mato Singdo, Urubada, Aishu Halai, Kaptuna Makoi Mato Singdo, Urubada, Kadai Dabu, Leramgatagine, Achumbada, Kadai Dabu, Leramgatagine, Achumbado. Nomai Ching Chingi Maton Lom Lubada, Nomai Ching Chingi Maton Lom Lubada, Kengnazare Magundi Laiba, Lua Wama. Nomai Ching Chingi Maton Lom Lubada, Kengnazare Magundi Laiba, Lua Wama. Hangjaru Bani Achumba Kadai the Labage, Hangjaru Bani Achumba Kadai the Labage. Sat Krohe, Shauna Haibire, Nasabuhana Sum Toko. Sat Krohe, Shauna Haibire, Nasabuhana Sum Toko. Mangpau Manglando, Haire Nupina, Soiron Nakta, Kadai the Gia Chumano. Haire Nupina, Soiron Nakta, Kadai the Gia Atumano. Tansida Igi, Anishurangi, Anishuba Siding, Loizere, Igi, Anishurangi, Siding, I Mayangi Pamda, I couldn't tamjage, Igi, Anishurangi, Ahum Siding, Asigi Mami, Imana. Nungsina Kausen Bidei, Imana, Nungsina Kausen Bidei, Imana, Achauga Laune, Imagi Nakta, Achauga Laune, Imagi Nakta, Yaimanangsu Sanglau, Yaimanangsu Sanglau, Imagi Atomba, Nungshitomba, Imagi Atomba, Nungshitomba, Pamlage, Porage Lagone, Pamlage, Porage Lagone, Pisapigna Urine, Imana Nakoibu, Pisapigna Urine, Imana Nakoibu, Nama Ibunungshi Haibadai, Nama Ibunungshi Haibadai, Numit Kudila Une, Imag Nakta, Nama Ibunungshi Haibadai, Numit Kudingla Une, Imagi Nakida, Wari Shararao, Pamlarao, Wari Shararao, Pamlarao, Ugene Nachinanao Nakoibu, Ugene Nachinanao Nakoibu, Uwaraba, Imagi Michina, Uwaraba, Imagi Michina. Taba waraba, Nama Igi Nakongshida, Taba waraba, Nama Igi Nakongshida, Ima Haina Kauraro, Ima Mushina Kauraro. Nama ina Taibang Tadokraga, Nama ina Taibang Tadokraga, Uba Pangaroi Dobana Koibu, Uba Pangaroi Dobana Nomatasu, Mikup Amatasu, Kauganglaba, Aigi Kanausida, Nomatasu, Mikup Amatasu, Kauganglaba, Aigi Kanausida, Inglaba, Laija Marik Amatang, Inglaba Laija Marik Amatang, Nachin Nanau, Gi Piklaba Nakuchingana, Nachin Nanau, Gi Piklaba Nakuchingana, Illarone Nakoibu, Imagi Nungsibasa, Illarone Nakoibu, Imagi Nungsibasa, Atangasida, Aigi Taruksuba, Amasung, Anisuba Rangi, Aumsuba, Seireng Lojere, Mayambu, I Komana Kodjari. Yamna Majare, Yamna, Pigi Ningthoujam, Laba, Fashion Surba, Seireng Kayama, Pigi Uzas, Saratna, Miam, the Khudol Tauire, Anisuba Roundy, Oina, Pigi Mala, the game of Seireng Okumamaga, Khudol Tambinaba, Way. Khudol Sabas, Mala, the Pizage, Malana, Seireng Okumamaga, Khudol Tambiyu, and Ningthoujam. Thagatsari. Aigi second round gi seireng ahanbada hongkhraboina saklon imadi. Manipur kaubi imao ngasidi awatpatana thalle. Hainarambadai matam amada manigi leibak Manipur. Adubu ngasidi tinkhre chaukhatpagi khonjelna. Bom nongmai guligi maikurakta ima leibak Manipur, ima leibak Manipur. Mibu mina mi oina uraktraba, thawaibu hakchangna pamuraktraba, ahingbana asibabu kiraktraba,
हिंसाबु अहिंसाबु हिंसाना नमहत्लबदा नचासिंगिदमक्ता मिपाइरी इमा नपारी नमोम मयामसे करी थोक्लगदौरिबा खनबदा पलेमगी माइथोंग लांगसलबोइदो नपारी नोंसा पांगनबा नमोम थौना फबीसिंग ngamnamak mangkhrabarane makoido ngasidi kadai imagi nachasing ngasidi kadai imagi nachasing ahanbada loijare ahanbagi sareng amuk loire anisubada amuk Anisuba tambiyu seireng ahum magalan pasti kedabe ani walu anisuba aigi sairengda saina amani punsise nungsiraba aigi kalam nangna aigi mangal pibiba panthau ipadu makniko nangse muraba nangi saktamna tarare ngasidi aigi apamba nungsibi ngaura chebang thakta phongdok hali apamba wahi kaya kaya nangna aigi imadu makniko kapki ithamoi pena kapki khangamdana khangki thamoi maichak hau khare manglam chatki punsibu chatkrasanu matam masu lepnaidana mangkhre pamjaba saktam leihore ningsing murti damak awangba pamel dasu kaidong lamde nungaiba ningthau kol dasu poklamde fajaraba sangai su leiramde saruna kuppa hutlaba laira khangpok sangni oirami ium sangaido pirangna leiteng oiki thasigi ahingna anutapni punimagi thajana mairini sanglaba aigi lambidi awabana punsi jaisuni nungaibana aigi pothaphamni nungaibana aigi pothaphamni matang anisuba seireng loijare ahum suba seireng second round ge ahum suba seireng tibiram second round gi ahum suba sairengda aigi saireng maming nokhallasi aina lakhi nahal nong harau nungai khollakta nilli imagi tampakta taibangse aina hanba mikup sidadi ona thoina kaptuna kaina maisa langladra khut sa thekna khanglagadra natte madu apangba matawni nungsiba panbi tharamge momol nokpa maru hulamge aina lakhi nahalno aina lakhi nahalno loijare yam ahum suba yam nuai round gi sereng su loijare hoi adu yam nuai dare aduga aroi basida aigi seireng amakatang khudol tamjage aduga akogi mayam punamak studio da lengdana leibinaba koi niksingjari aigi seirenggi maming wakhal nangna monglakpada punsi yering tha nangi naken tha leirang sinse ken kini thallubada aina wat tinadana khanna una haukini loikini ai nangma matamna puki istel da tinti aina nangbu sairingai mana nangbu nganglingai adum sakki adum loiki awa sindam na haude awa nungai haude kallubada wai tangda aigi sereng lo sinjare do akogi hayeng asi
hayeng asi oza akhoi ki World Environment Day ni ba hayeng aduna hayeng si Kakting da ka Manipur College Kakting da function amasu yaw gani aduga akhoi ki discovery Kangleipak ki team gi angang amasu akhoi Assembly Hall Museum da World Environment Day ki saruk ya jagani aduna hayeng gi World Environment Day na mangoi lapas da mangoi na oza sarat ki mafam dagi hayeng World Environment Day si da oza sarat na kaigumba paujel khara pibining balai ragadi World Environment Day ga mari lainana akhoi gi viewers da kaigumba paujel amatang message amatang pibiramu temala gi su pibiramu aduga asigi live asi tang da question jage hana mayam dagi ayab ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯏꯕꯨꯡꯉꯣ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯗꯨꯃꯛ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯋꯥꯔꯜ ꯏꯟꯚꯥꯏꯔꯟꯃꯦꯟ ꯗꯦꯒꯤ ꯃꯇꯥꯡꯗ ꯄꯥꯎꯖꯦꯜ ꯄꯤꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯁꯨ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯗꯔꯀꯥꯔ ꯂꯩ ꯑꯩꯗꯤ ꯅꯝꯕꯨꯜ ꯃꯄꯥꯟꯗ ꯍꯥꯏꯕꯗꯤ ꯅꯝꯕꯨꯜꯒꯤ ꯍꯦꯛ ꯃꯄꯥꯟꯗꯗꯤ ꯅꯠꯆꯗꯦ ꯅꯝꯕꯨꯜ ꯇꯨꯔꯦꯟꯁꯤꯒꯤ ½ ꯀꯤꯂꯣꯃꯤꯇꯔꯒꯨꯝꯕ ꯑꯗꯥꯏꯅ ꯃꯌꯥꯗ ꯂꯩꯖꯕꯅꯤ ꯅꯝꯕꯨꯜ ꯇꯨꯔꯦꯟ ꯎꯕꯗ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦ ꯅꯝꯕꯨꯜ ꯇꯨꯔꯦꯟꯁꯦ ꯂꯣꯏꯔꯦ ꯃꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯌꯦꯡꯍꯩꯗꯕ ꯃꯑꯣꯡ ꯑꯃꯅꯤ ꯑꯗꯨꯅ ꯅꯝꯕꯨꯜ ꯇꯨꯔꯦꯟꯁꯤꯗ ꯁꯔꯀꯥꯔꯅꯁꯨ ꯄꯩꯁꯥꯁꯦ ꯀꯣꯛꯐꯝ ꯑꯃ ꯍꯩꯊꯔꯤꯕꯅꯤ ꯑꯗꯒꯤ ꯅꯝꯕꯨꯜ ꯃꯄꯥꯟꯗ ꯂꯩꯕꯒꯤ ꯃꯇꯨꯡꯗ ꯇꯥꯏꯅꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯆꯗꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯇꯨꯔꯦꯟ ꯄꯥꯠ ꯁꯤꯡ ꯎꯄꯥꯜ ꯋꯥꯄꯥꯜ ꯈꯨꯗꯤꯡꯃꯛꯁꯦ ꯂꯨꯅ ꯇꯧꯕꯤꯕ ꯗꯔꯀꯥꯔ ꯂꯩ ꯇꯨꯔꯦꯟꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯇꯨꯔꯦꯟꯁꯦ ꯑꯩꯈꯣꯏꯗꯤ ꯅꯝꯕꯨꯜꯒꯤ ꯄꯔꯤꯡ ꯁ꯭ꯋꯥꯏꯗ ꯂꯩꯖꯔꯛꯄꯅꯤꯅ ꯅꯝꯕꯨꯜ ꯇꯨꯔꯦꯟꯗ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯕ ꯃꯇꯝꯗ ꯑꯍꯜ ꯂꯃꯟꯁꯤꯡ ꯏꯕꯨꯙꯧ ꯍꯣꯏ ꯏꯕꯨꯕꯣꯛ ꯍꯣꯏ ꯀꯔꯤ ꯍꯣꯏꯅ ꯇꯔꯄꯣꯟꯒꯤ ꯍꯩ ꯔꯥ ꯀꯠꯂꯤ ꯇꯔꯄꯣꯟ ꯈꯣꯏꯔꯝꯃꯤ ꯑꯗꯒꯤ ꯅꯝꯕꯨꯜ ꯇꯨꯔꯦꯟꯗ ꯏꯁꯤꯡ ꯑꯗꯨꯝ ꯆꯥꯅꯔꯝꯃꯤ ꯏꯀꯪ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯝꯕꯨꯜ ꯇꯨꯔꯦꯟꯗꯒꯤ ꯏꯁꯤꯡ ꯆꯤꯡꯈꯠꯂꯒ ꯄꯨꯈ꯭ꯔꯤꯗ ꯍꯥꯞꯅꯔꯝꯃꯤ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯅꯝꯕꯨꯜ ꯇꯨꯔꯦꯟ ꯑꯣꯏꯗ꯭ꯔꯦ ꯅꯂꯥꯁꯨ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯋꯥꯔꯜ ꯏꯟꯚꯥꯏꯔꯟꯃꯦꯟ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯑꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯈꯇꯪ ꯈꯟꯊꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯏꯁꯥ ꯏꯁꯥꯅꯁꯨ ꯒꯣꯔꯃꯦꯟꯇ ꯅꯠꯇ꯭ꯔꯒ ꯁꯔꯀꯥꯔꯗ ꯉꯥꯛꯇ ꯇꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅꯁꯨ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯅꯝꯕꯨꯜ ꯀꯟꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯀꯟꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯠ ꯀꯟꯁꯤ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯀꯟꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝ ꯑꯃꯗꯤ ꯊꯝꯃꯝꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯑꯁꯨꯝ ꯍꯥꯏꯖꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯖꯥꯅ ꯋꯥꯔꯜ ꯏꯟꯚꯥꯏꯔꯟꯃꯦꯟ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯃꯌꯥꯝꯗ ꯄꯤꯕꯤꯅꯤꯡꯕ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯕꯤꯔꯝꯕ ꯑꯗꯨꯒ ꯃꯊꯪ ꯑꯁꯤꯗꯤ ꯇꯦꯃꯂꯥꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯣꯡꯂꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯋꯥꯔꯜ ꯏꯟꯚꯥꯏꯔꯟꯃꯦꯟ ꯗꯦ ꯄꯥꯡꯊꯣꯛꯄꯁꯤ ꯌꯥꯝꯅꯃꯛ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯨ ꯇꯦꯃꯂꯥꯒꯤ ꯃꯐꯝꯗꯒꯤꯁꯨ ꯃꯌꯥꯝꯗ ꯍꯥꯏꯕꯤꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯗ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅꯤꯗꯪ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯇꯦꯃꯂꯥꯒꯤ ꯃꯐꯝꯗꯒꯤ ꯑꯌꯥꯕ ꯂꯧꯖꯔꯤ ꯊꯥꯒꯠꯆꯔꯤ ꯅꯣꯡꯉꯥꯟ ꯑꯩ ꯊꯣꯏꯅꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯖꯕ ꯈꯔꯗꯪ ꯄꯥꯎꯗꯝꯖꯒꯦ ꯇꯁꯦꯡꯅ ꯋꯥꯔꯜ ꯏꯟꯚꯥꯏꯔꯟꯃꯦꯟ ꯗꯦ ꯍꯥꯏꯕꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄꯁꯤ ꯌꯥꯝꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯊꯝꯂꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯨ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯩꯈꯣꯏꯅ ꯎꯃꯪ ꯌꯥꯟꯊꯣꯛꯄ ꯑꯃꯗꯤ ꯏꯔꯝ ꯅꯂꯥ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏꯅ ꯑꯃꯣꯠ ꯑꯀꯥꯏ ꯂꯪꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯍꯩꯔꯣꯛꯇꯁꯨ
ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯣꯠꯁꯤꯜꯂꯦ ꯃꯣꯠꯁꯤꯜꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯃꯐꯝꯗ ꯐꯖꯕ ꯗꯁꯕꯤꯟ ꯊꯝꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯨ ꯅꯥꯟꯕꯒꯤ ꯍꯛꯁꯦꯜꯒꯤ ꯊꯕꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯏꯟꯚꯥꯏꯔꯟꯃꯦꯟ ꯗꯦ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯩ ꯍꯥꯏꯕꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯥꯂꯦꯝꯁꯤꯗ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯆꯪꯕꯤꯔꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯋꯥꯔꯜ ꯏꯟꯚꯥꯏꯔꯟꯃꯦꯟ ꯗꯦꯕꯨ ꯁꯧꯒꯠꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯁꯤꯜꯂꯛꯂꯕ ꯈꯨꯟꯅꯥꯏ ꯃꯣꯠꯁꯤꯜꯂꯛꯂꯕ ꯈꯨꯟꯅꯥꯏꯕꯨ ꯂꯨ ꯅꯥꯟꯅ ꯊꯝꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯆꯠꯊꯖꯔꯤꯕ ꯂꯥꯏꯐ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯁꯔꯠ ꯆꯟꯗ꯭ꯔ ꯑꯃꯗꯤ ꯏꯆꯦꯃ ꯃꯂꯥꯅ ꯃꯤꯌꯥꯝꯗ ꯏꯁꯥꯒꯤ ꯑꯣꯏꯕ ꯃꯣꯠꯁꯤꯡ ꯄꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯁꯤꯗ ꯍꯣꯡꯂꯛꯂꯤꯕꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯊꯝꯕꯤꯔꯝꯕ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯊꯖꯔꯤꯕ ꯂꯥꯏꯐꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯒꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯑꯁꯤ ꯌꯥꯎꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯈꯥꯗ ꯆꯦꯜꯂꯤꯕ ꯅꯝꯕꯔ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯂꯥꯏꯐ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯥꯏꯐ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯣꯚꯔꯤ ꯀꯪꯂꯩꯄꯥꯛꯀꯤ YouTube ꯄꯦꯖꯇꯒꯤ ꯌꯦꯡꯕꯤꯔꯒ ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤ ꯁꯦꯚ ꯇꯧꯁꯤꯟꯕꯤꯌꯨ ꯑꯃꯗꯤ ꯑꯦꯅꯤꯕꯣꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯣꯚꯔꯤ ꯀꯪꯂꯩꯄꯥꯛꯇꯨꯅ ꯅꯨꯡꯁꯤꯗꯨꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯄ ꯂꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛ ꯇꯔꯥꯝꯅ ꯑꯣꯛꯆꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯒꯦ ꯄꯨꯝꯅꯃꯛ ꯏꯕꯨꯡꯉꯣꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯖꯩ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕꯤꯕ ꯑꯗꯨꯒ ꯑꯣꯖꯥ ꯃꯂꯥꯕꯨꯁꯨ ꯈꯣꯏꯔꯝꯖꯔꯤ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ